Police commando na nongmay amadi kani lalonba miyoy ani nongmay amadi kani ga kona na fagatkhre. Mahiroi khunai gi yaifanaba amadi afaba mahi masing pinaba academic convention ama pangthoklagani haina MSF ki president Ngariyamba Milan Fondokre. Kramjare Times of Manipuri pau mi tabiriba myampudumapu ASHAPRIYA na tanam nokchare ngasigi maru pau sing machakhai na pizare lamdam asida khundariba ching tam amata oibagi masak takliba meragi taramangani panba mera hau chongbagi thoram paksana pangthokna kre meragi taramangani panba mera hau chongbagi thoram ngasi Manipur gi ningthau maidingu leisemba sana zawbana thobu oiduna kangla da pangthokre thoram gi ayuk ki sarukta angom ningthauna kangla utra dagi sana konung fawbu lakhi amaibi singna jagoi sathek utlaba tungda ningthau leisemba sana zawbana ibudau pakhang bagi famenda Thauniraba tungda amaibi sing chingi thongamba amade ningthau yauna khongsa laktuna kangla men surungda haunabi matungina men tongbagi thoram pangthokpaga loinana mera thongmai chingkhatuna chingmi tamiani gi yaifanabagi damak men surungda thongnikhi thoramgi makha tarakpada haunabi matungina kabui maibana yenkhong tamduna leibaki awana tagadaba kayadagi ngakthokpinaba mapugi mafamda thongnijaki loinana miyamda leibau sutamkhi State level organizing committee na sindana pangthokiba thoramatu da sarukya kiba Manipur ge chief minister N Birenna lamdamasida furup kanglup sing asi matam kayagi mamangdagi awanungai sarukya midanuna leirakle amade apunbagi ngamkhai ngaktuna lakle Manipur da leiriba lam khudimak aigi nate lengakine masida aigi ni haina munaduna khatna batoklasi haiki thoramadu da sarukya kiba Manipur ge ningthau leisemba sana zawbuna mera hau chongbagi thoramasina lamdamasida khunda minariba chingmi tamiani gi marakta nungsinambagi mari hena chesinanba ngamle haiki thoramadu da kanglup kayagi nat ki oiba jagoi isai kya utki Akom loop kanglaipak na su lining londa chingmi tami manai ching tampun na chatminaram libase mamang thakta ipa ipu tinaram bagine haiba hiramda taramapalak subo ina mera hau chongba lisingani taramapan gi thoram pangthokre nauremthong laisram lairak DC rota laiba laisram kolem laikai community hall da pangthokiba thoram adu mani lenana akom loop kanglaipak ki president in charge Sanjit Sorai samna chingamadi tamani gi marakta lairiba tatnaba yaroi daba mari kaya ngasigi thoramasina nahongna na ningsin bangam lagane Haurok libanaha singda ching tamgi wari mayek sena khangan ba mathautai mera hau chongbana lakpada chingmi tamiani ge marakta laiba nungsibagi mari asi hena chesin hanba oirasanu haiki Mera thongmai thandana yam maru oina lumna lawrakanda aikoina ngasi hairiba magi thoram pareng asi kaidana aikoina pangthok na laiba se aikoi masi yamna taraina lobhum thokti yamna magi nungda yamna maru oiba yamna naksinba yamna magi nungi oiba wahantok manungda yamna lairi haiba tare aduna mayambaga manauga leinariba machin manau oibagi atugumba achetpa mari ado hairiba numit asina lakpada aikoi punna leminarakanda madugi mihorondagi leireiba atugumba lichingdo apunbagi lichingdo aikoi lisangsina leireiba adu amuka hena session minasi Mera hau chobuga mari lenana maitai maruki chengbi chengba haiba amade apokpada luklen katpagi thoramama ngasi thambal konjingi maitai sanglen pangthokre thoramadu da sarugya kiba maitai marup maitai laipaki secretary general angomcha seram gojendro maitai na ngalingai matamda hindust tawdungai da ipai pusingna chanaramba maitai aikhoigi ariba lichat sajat adu maitai marup lingkhatuna maitai ya punba lichat sajatta hanjanabagi saruk amoina ngasigi thoramasi pangthokpani haiki mitai aikhoina Inuna san tawdengi mamangda chanaramba mitai pai pusinga dungba ari balisa sadat ado mitai marup lingkhatana mitai gi ano balisa sajat aduda akoi revival tawgadabani haibgi saruk amoina mitai aikoina poroi apok pobo apok lulen katpa mera men tongdana mera
ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯆꯦꯡ ꯍꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯗꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯗꯅ ꯃꯦꯔꯥ ꯃꯦꯟ ꯇꯣꯡꯗꯅ ꯃꯦꯔꯥ ꯁꯟ ꯇꯨꯕ ꯍꯥꯏꯕ ꯊꯧꯔꯝ ꯃꯦꯔꯥ ꯋꯥ ꯌꯨꯡꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤꯒꯨꯝꯕ ꯃꯦꯔꯥꯒꯤ ꯃꯅꯨꯡꯗ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯦꯔꯥ ꯍꯥꯏꯕ ꯑꯁꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯏ ꯆꯨꯞꯁꯜꯂꯕ ꯄꯨꯝꯅꯃꯛ ꯆꯨꯞꯄꯕ ꯑꯗꯨꯒꯨꯝꯕ ꯃꯦꯔꯥ ꯊꯥ ꯑꯁꯤꯒꯨꯝꯕ ꯊꯥꯕꯨꯡ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯇꯩ ꯑꯩꯈꯣꯏꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯏꯔꯥꯠ ꯊꯧꯔꯝ ꯇꯧꯖꯩ ꯍꯥꯏꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯃꯁꯨꯡ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯠ ꯊꯧꯔꯝ ꯊꯧꯅꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯁꯦꯟꯇꯔꯅ ꯐꯝ ꯂꯧꯊꯣꯛꯈꯤꯒꯅꯤ ꯀꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯎꯆꯤ ꯃꯈꯨꯟꯗ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯁꯣꯇꯤꯟ ꯀꯨꯃꯥꯔꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯔꯥꯕꯠ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯅꯥꯒꯥ ꯄꯤꯁ ꯆꯣꯛ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ BJPꯒꯤ ꯃꯅꯨꯡꯗ ꯐꯝ ꯃꯨꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯀꯧꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯍꯤꯟꯗꯨꯁꯤꯡ ꯀꯧꯁꯤꯟꯗꯨꯅ CAB ꯆꯠꯅꯍꯜꯂꯒ ꯏꯟꯗꯤꯌꯥꯕꯨ ꯍꯤꯟꯗꯨ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ CPIꯅ ꯌꯥꯕ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ CBIꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯕꯤꯔꯦꯟ ꯍꯥꯏꯕ ꯉꯝꯗꯦꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯀꯟꯅ ꯍꯥꯏꯔꯨ ꯇꯥꯔꯗꯤ ꯃꯍꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯆꯧꯀ꯭ꯔꯤꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀ꯭ꯔꯤꯗꯣ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ CAB ꯆꯠꯅꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯟꯅ ꯂꯦꯞꯄꯨꯔꯒꯗꯤ ꯃꯍꯥꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯨꯏꯅ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯎꯆꯤ ꯃꯈꯨꯟꯗ ꯂꯣꯠꯂꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯑꯦꯕ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯁꯣꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯕꯤꯔꯦꯟꯒꯤ ꯁꯔꯀꯥꯔꯁꯤꯅ ꯃꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯤꯡ ꯀꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛꯅꯕꯒꯤ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯕꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯌꯦ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯀꯌꯥꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯛꯀꯗꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯊꯦꯡꯅꯒꯤꯗꯃꯛꯇ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯅ ꯃꯈꯜ ꯀꯌꯥꯒꯤ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯅꯥꯒꯥ ꯄꯤꯁ ꯆꯣꯛꯇ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯅꯤ ꯊꯣꯛꯄ ꯌꯥꯔꯣꯏ 6 ꯁꯦꯗ꯭ꯌꯨꯜ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡꯗ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯆꯠꯅꯔꯤꯕ ꯑꯥꯔꯇꯤꯀꯜ 371 ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯝꯐꯨꯗ ꯆꯠꯅꯍꯜꯂꯛꯂꯕꯗꯤ CPIꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤꯡꯅ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯥꯔꯠ ꯅꯤꯡꯇꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯏꯃꯜ ꯀꯃꯤꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯒꯥꯁꯤꯡ ꯑꯁꯦ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗ ꯄꯤꯔꯛꯄ ꯃꯇꯝꯗ ꯁꯣꯂꯤꯁꯟ 1998ꯀꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 30ꯗ ꯆꯤꯡꯇꯝ ꯑꯄꯨꯟꯕ ꯃꯤꯐꯝꯅꯆꯤꯡꯕ ꯀꯧꯗꯨꯅ MDO ꯍꯣꯜꯗ ꯑꯗꯨꯒ ꯌꯨꯅꯥꯏꯇꯦꯠ ꯐ꯭ꯔꯟꯠꯅꯆꯤꯡꯕ ꯁꯦꯝꯗꯅ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯃꯁꯤ ꯊꯦꯡꯅꯔꯒ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯗꯣꯜ ꯑꯃꯅꯤ ꯃꯍꯩꯔꯣꯏ ꯕꯦꯕꯤ ꯁꯅꯥꯃꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯅ ꯊꯥ ꯑꯁꯤꯒꯤ 8ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯒ ꯄꯨꯟꯗꯨꯅ ꯊꯥꯡꯃꯩꯕꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯐꯥꯎꯕ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ JACꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ JACꯅ ꯂꯩꯉꯥꯛꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯤꯁꯤ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯔꯤ Prabhavati Handloom brings you special offers for Ningol Chakoba.
Ningol Chakobana lakpa sida makhal kayagi fi fanek fangbiragani laisabi yum palabi ahal oiraba ima singna setpa yaba inba yaba fizol khudingmak fangbiragani ngasimak lengsin birau Prabhavati Handloom Moirangkhom Sogai Samlairak Machin natraga aikhoigi phone number 6909126615 natraga 7005800023 da call tawirau Prabhavati Handloom. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Breaking matungna miyam mutaram nokchare makata pa pau pizare. Ngarang numidang pung tare makhairom taba matamda Thobal District ASP Dr. S. Ibom Chagi bideng makada Thobal District Police Commando amani taruk suba Assam Rifles ke punba kangbu amana Lelong Bazar dagi nongmai lalonba miyoy ama fagat pangamkre farba miyoy edugi mamingna MD Riyazuddin Elias Tomba chahi kuntranipan apokpa MD Basiruddin Kawe Lelong Turelahan bi mayai dagini makhatana thiba humbagi thabak chathabada magazine ga konaba AK rifle ani amadi 9mm pistol ama sufagat ke Nakalamaramda Bisnupur District Police Commando amadi Moirang Police ke punba kangbu amana ngarang numidang pung taruklom tarakpa duwaida khausabungdagi miyoy ama kani packet mariga kona na fagat pangamkre farba miyoy edugi mamingna pautinthang haukep chahini fuhumdoi apokpa laikhidraba lunzamang haukep kawi Gothol Village tagine mangondagi KG ani lumba kani packet mari fangbaga loinana makhataba ain gi thabak laukhatnaba Moirang Police Station da khusinakre Mahiroi Kunai gi Yaifanaba Madiafaba Mahi Masing Pinaba Academic Convention ama pangthoklagani haina Manipur Students Federation MSF ki President Ngariamba Milana Fongdokre Wafamasi ngasi MSF ki Kunmathoi Suba Foundation Day gi tharamda Fongdokibane MSF na sinduna Kwakaithil da laiba Tidim Ground da pangthokpa Kunmathoi Suba Foundation Day kam China Jubilee Celebration gi closing ceremony gi tharamaduda Poirai Leimorol Maira Paibia Punbagi President Ima Longjam Memchobi Amade Amuko gi President PH Nando Luwangsu Tauramapu ene sarukya ke MSF ki officer loop asigi firal chingkhatuna Tauramadu haudoke MSF ki member oiramba amadi thau puramba laikhidraba singi mafamda ikai khumna ba utpo oina minute ani tumina lepaga loinana sobinar amasu phongke Tauramadu ga mari leinana President NG Milan namakha taraduna lamdam asigi miyam gi amadi mahairoi khunai gi oina kumja lising amaga chamapan maudrani panda MSF malemda safonglake Manipur Students Federation na ngasi chahi kunmathoi surakpaga loinana lamdam asigi aruba leibaki wafam kayada sarugyaduna lakhe masida natana mahairoi khunai gi yaifanaba thabak thoram kya su paikhatke aikhoi lairik ningthina tamsi yauna mahai masingi fibam fagatnaba honake lob asina tangka kani thokna academic convention ama pangthoknaba thorang tori haike Academic convention asida lamdam asida lebiriba Khwai miyamna praja section kudimangna akoge paliba lengak loina CSOs students organization punamangna support tawidana asigumba awonba manipurama tangdu leitaw manipurama porakna bahona bada mahiroi singna laujariba thaudang ase masi mapung bahan biyo hadan MSF ke maikade appeal tawjai Handak marak moregi tongan ba mafam ahumda masakhangdaba miyoi singna IED pokhai hanbegi thaudok sing thokraba matungda Hauzik More Taunda Miamna Tangdu Laita Loinana, Mipainaba Lady, Taudoka Sigi Matanga, More the Ladiba, Tonganba Community Singi, CSO Singna, Yaning the Bufundoropa Leptree, Amade, Hiramasigi Matanga, Cookie CSO Singna, Narandaki Kaukiba, Infal More Lambi Paring, Matam Kaktaba Ban Chatari. Adamoinamag Ban Namaram Moiduna, More the Panduna Leramba, Gari Sing Asiayu, Pung Mari the Gimapan Fauba, Ban Gomtokuna, Gari Sing Infal the Token K. Jathariba banasina maram moiraga Infal More lambi paringda makhatana makhal amatagi gari chenakide More kaithel khuntak lan sibaga chap manari amaromda ngasi nungthildagi moreda ehenba security force kaya ama laktuna deploy tawba hokre amadi ngasi numidang wairam Manipur police ki IG Jayanta Jenopal DC yauna the official kaya amasu moreda thunglakre
हिराम असिगी मतंगदा आसाम राइफल्स की मकोक थोंबा ऑफिशियल सिंगा यावना हायर लेवल की मिफम अमसु फमनबा याना लैरी हाइना थाजबा याबा पाउ मन हाइरी तासिगी मंगा तरेट अमदी तरामाथोइदा मोरे टाउनदा बॉम मथंग मथंग पोखाई हनकिबा थौदोक सिंग असि अकन मोंगदा यानिंगदे मसिना मोरे मियामदा अकी तुजुंगबा पोखले अमदी मियामगी महौसागी पुंसिदा चाउना काइबा पीरे हाइना ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरे एकोडोमगी जनरल सेक्रेटरी अमदी वाइस प्रेसिडेंट ना खुयेक पिदुना थादोरकपा चेरोल मन हाइरकले चेरोल असिना मखा तारकलिबदे महाइरोइ लुप अमगी ऑफिस फावबा टारगेट तौरकपा सिना मियाम पुंबा नुंगनांग हले हाइरदुना मणिपुर की चाखाउ लंबी ओइरिबा मोरे टाउनदा ललोल इतिक अमदी नोमगी सुरगा नोमलगा हिंजरिबा मियामदा चाउना काइबो हेले मरम असिना मोरे मियामगी खनबिदुना लेगांग नाथुबा मतमदा थौदोग असिदा चेनरिबा खुदिंगमक फादना मतिक चाबा चेराक पिदुना मतुंगदा सिगुंबा थौदोग असि थोक्तनबा अकनमम इयेंग चंगबियु हाइना लेंगाकी पुंगनिंग चिंगसिलकले अमरोमदा तमिल संगम मोरे टाउनसु मोरेगी तोंगान तोंगान मफम अहुमदा बॉम पोखाई हनखिबगी थौदोग अदुबु अकन मोंगदा यानिंगदबा फोंदोरकले तमिल संगम की वाइस प्रेसिडेंट एमडी तिलाखा न थादोरकपा चेरोल असिना हाइरिबदे बॉम पोखाई हनबगी थौदोग असिना टाउन असिगे मियामगे महौसागे पुंसिदा चाउना काइबा पीबता नतना मियामदा मिपाइबा पोखले तुंगदा सिगुंबा थवोंग असि टाउन असिदा चथबिगनु हाइरना लेंगाकी माइकैदगिसु असिगुंबा थौदोग असि मतुंगदा थोक्तनबा हेनबा मियेंग चंगबियु हाइरकले अमरोमदा यूनाइटेड कुकी लिबरेशन फ्रंट UKLF नसु थासिगी तरामाथोइदा मोरेदा लैबा KSO गे ऑफिस मनाक्ता IED पोखाई हलंबगी थवंगबु अकन ममोंगदा यानिंगदबा फोंदोरकले लोबासिना थादोरकपा चेरोल अदुना मखा ताबरिबदे मरी लेनबा ऑथोरिटीना IED अदु कनाना पोखाई हनबनो हाइबदु थिदोक्तना चेराक पिगदबनि हाइरकले एंग्लो मणिपुरी वार लिसिंग अमगा चनिपान मौद्रा माथोइदा मरिबाकिदमक पामुबा लेतना थवाई कटखिबा अथौबा सिंगी मानुंगदा अमा ओइरिबा चराई थांगालगी चामगा कुनिपाल लक्सुबा लेखिदबगी कोमोन थौराम ngasi सेनापति डिस्ट्रिक्ट की मयांगखांगदा लेबा मयांगखांग इको पार्क कम्युनिटी हॉल पांगथोखरे जस्टिस कमिटी ऑन एंग्लो मणिपुरी वार 1891 मार्टियर्स एंड फ्रीडम फाइटर्स मणिपुर अमदी मयांगखांग जनरल थांगांग कम्युनिटी गा खुसमनदुना पांगथोखिबा कोमोन थौराम अदुदा मयांगखांग निंगथौफम खुल सिंगी लुचिंगबसिंग अमा सरुक याखिबगा लोइनना सरुक यारिबसिंगना मिनिट अनि तुमिना लेप्तुना लेखिदबगी मफमदा इकाइखुमना बोटके थौरामदुदा सरुयाकिबा जस्टिस कमिटी ऑन एंग्लो मणिपुरी वार लिसिंग अमगा चनिपान मौद्रा माथोई मार्टियर्स एंड फ्रीडम फाइटर्स मणिपुर की चेयरमैन हाइस इबोतोंबी खुमना लेंगाकसिना ngasi फावबदा एंग्लो मणिपुरी वारदा लेखिद्रबा मियोय अहुम खकपु निंगसिंदुना थौराम पांगथोकले अदुबु कमिटी की खोंगथांग अमो ओइना लेंगाकता नतना मियामनसु सखंगबिबा वाटलबा लानफमदा थवाई कटखरबा अतै अथौबा सिंग ना लौरंबा थौदांग अदुबु मियामदा हेना मसक खंगनबा ngasi थौरम मसी पांगथोकपने अथुबा मतमदा अथौबा चेराई थांगालगी मितममा मयांगखांग इको पार्क असिदा थमनबा होनरगने मसिदा खुलगी माइकैदगिसु चैरिटेबल ट्रस्ट अमा सेमदुना कमिटीगा पुन्ना थबक तौमिनसी हाइकी ngasi akhoi fana pangthok sabasida akhona yam nungai jaba amada akhona masi si matung tarapda de mathang chahi lakpada de marki statue ma saraga statue aduda akhona mark akhon ngamjaba macha masu ba akhoi khai khibingna akhoi statue da haikal haikal tamjaba adu ngasi gi merona mahanga tawgiba athobagi thongna एंग्लो मणिपुर वाद मा लौखिबा अचौबा रोल अदो निंगसंबा से तंगाई फदबनी हादना सिगी मसा मसुबा कोन खंजे मसिगी दमता सुमनबा एंग्लो मणिपुर वाद लेखिदबा दुगी मफमदा काय खोंद उपगे थरम मसिंग से पांथोकसबने अमरोमदा मयांगखांग जनरल के चेयरमैन YK रेजेंटना लानफम अदुदा लेबाकिदमक थवाई कटखरबा अथौबा सिंगबु निंगसिंगदुना पालन थौरम पांथोकपा मतमदा आईगी मी की हाइबा सागाईगी अमदे फुरुप की खेनबा थमदना अखोई पुमनमक मखोइबु इकाई खुमनफम थोई लोइनना मथंगी चाहिदा अथौबा सिगी पालन थौरम असि हेना मपुंग फाना पांथोकनबा होनगनि हाइकी 13 October asi bujarai observation asi so koi maya punna palan tokia naka kana punna dik itu hal jare tokia naka ya senda mahapta soi पाउगी मरथना तिम ब्रेक अमगा मुक लौसरी यारे अखोई की पामजब लंबीदा नियम चुमना चलगदी खुनाय असे नोंम नत्रग नोंमदी सौखटप खुनाय अमा सोइदन ओइ रेडियन ग्रुपना इनखलकलिबा नुपी सिंगी हाइथोइ सिंथोइरबा लौसिंग अमदी लमचत सिंग उथोकनबगी तंजाकनि थोरम असे होकसबोइना लाकदोरिबो अक्टोबर की तंग 10 दा कर्टेन राइजर इम्फाल होटल दा तंग कर्टेन राइजर निमित असिदा
contestant kana kana no have to masak mo nguduribani इवेंट असिगी ग्रांड फिनाले लाक्लेब अक्टोबर तांगचाव दोइदा होटेल इम्फाल असे सोइन पांगसरनि नुमित असिदा मयाम सोइदना लेंथोक्रो Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba Chaukhatba Nungaiba Tangdu Leitaba Ketnaba Leitaba Kunai Amagidam Leblakpa Chahi Kuntrap Mapung Parakli Liklang Pare Lagliba October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nomagi Thoramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Break matungda makataba paupizari KST Institute of Technology haina mingthonba anoba Computer Training Center ama ngasi Captain PD Minister Karam Shyamna hangdokre Daina Computer Center na sinduna report achom lekaida Institute hangdokpagi thoramaduda Daina Computer Center ge chairman Nasepam Bimola MG College ki principal L Manglemba Manipur Society for Skill Development ki mission director W Malengamba Chenglai IS amade National Institute of Electronics and Information Technology ki executive director TH Prameswar su thoramapu ina sargya ke Daina Computer Center ki branch samo oina hangba KST Institute of Technology asigi matangda Daina Computer Center ki chairman Nasepam Bimola na ngasigi malem asida mipum khudima computer gi wakhalon leibagi tangai fadaba leire skill development haibasida computer asi yamna maru oirakle amade thaba khudima computer gi mapal tangrakle mipum khudima computer haizinbagi pandamda center asi handokpane set humpu leiba center asina computer gi mahairoi kaya puthoknaba honagani haike aina karimo commitment ama sorpa matanda bidu da dei moda thina ngambe adumo ai madu ko conference mo bino ka figa da bane marne aina sorbi da aina excuse tawzalne adu ga loina na maram su figa da bane aina kari story no shoy bada fadi sauna base pesha ki matam ai ngasi figa agency natraga ai ngasi deposit figa na matanda aina ni matamdo ek shuru tanda ekta no ai ga thongdo se pe buri bane sigi brase hamdo ba ko ai mai pare ne ko lojare Ana layeng sang singbu karbar to for moina urakpasi laibak thibani haina Yelhomi Healthcare Private Limited ke managing director Ningthausam Surjit na phongdokre ngasi Yelhomi Healthcare Private Limited amadi Hoft Foundation ani na sinduna khongampat mantri lekai da leiba healthcare da pangthokiba nomuyoiba free medical camp ka mari lenna Surjit na lamda masida laiba layeng sang kaya si karbar to pham amagum miyamna urakli basi afaba oiroi Yelhomi Healthcare Private Limited na miyam gi yenglaga layengba matamda miyam na pamba senfam piba yabagi khudong chaba du pigani loina na layengbagi mamal yaudana supnatagi hida khak leiraga isada leiriba anaba kaya irai laina kokhan bangam lagani haiki planning to was mamang the hang jaga siga in total in future the 50 bed gumba thamnaba plan tawri ado akhoi first hospital jina kai gumba akhoi public supporting thina phangdana atidi financially akhoi se akhoi hida khari wala iba kari na staff ki kari gi akhoi na salary pi bangam batara di makhatana khungang gi arap arap jaga da akhoi ngasi health care gi mangal ning thina phangdriba jaga sing sida ano hospital sing hangna gi planning le Popular Front of India PFI lamjing makada Healthy People Healthy Nation haiba hiramda Laibaga sigi kachin koya thungna chathagadawa National Health Campaign Manipur ge waina su ngasidagi hokdokre Popular Front of India Manipur State ki President Maulana Wahidur Rahman na ngasi irong chesaba makhalekai maibam pali makoktagi marathon amaga loinana National Health Camp atu hokdokhe thoramaduga mari leinana PFI Manipur State ki Vice President Mufti Arshad Hussain na Laibaga sigi miyambu masama ufana amadi tinjang kaizangdana thamnabagi wakhalonda campaign asi hokdokpane Afaba chakhotpa iram damama ohenbada tungi yumbirel singbu masama ufana amadi mayai kaba chinjaktagi lapna thamba mathautai haiki Nabataragadi haksang phagani haksang phabataragadi yamna healthy oiba nation nama country ama same bakanda youth ki yamna job contribution nama darkar hoy haibasi aikoi Popular Front of India na India masapumda laiba dinagrik khoting makta haiba di message asi pining badagi haiba campaign asing asi aikoi na pangthokpani Ngasigi thoramadu da health awareness program yoga martial arts na singba hakchang sajil yoiba demonstration kaya su utke Panbayai Healthy People Healthy Nation gi campaign asi Manipur gi oina
ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ꯫ Institute of Driver Training and Research Center IDTRC Manipurgi 36 suba mapokumon thauram ngasi Khumalapakta leiba ASBT complex se pangthokre thoromaduda IDTRC Manipurgi advisor M Lakshmi Kumar, IDTRC Manipurgi member secretary Santi Kumar Naurem, Manipur Transport Department ki Deputy Director Dr. David Ilangbam, Social Scientist Dr. Dhanabir Laishram Amade, Traffic Control Wing Imphal ki Superintendent of Police KH Sharmana atoiba lengbirakpasing oina sarukya ki Tharamaduga mari lenana traffic rules control tauba amadi IDTRC gi piba awareness ki matangda miyamna paujel pibada achauba tengbang tarakiba poknafam pauche gi reporter Dev Chandra Sharma da achamba khudol piduna ikai khumna bodki atoiba mitunglengi oiba warol piraduna M Lakshmi Kumar na Manipur gi oina yenglaga gari masing lak mari rom laibasi ayambana Imphal City fauduna chatpana lambi chilhalibane masida thokan nengdaba thaudok sengthoktanaba traffic rules mapungfana charhanaba amadi Miyamda traffic rules khanganaba hotnabada IDTRC na chauba thodang laure. Hauzik IDTRC na road safety gi matangda miyamna awareness pinaba paikhalakliba thabak asi yamna faba khongthang amani haiki. So many aduna koi lambi safe we have a see with the walk malai the school kabagi office kabagi rush hour the problem se senior with a challenge na kunam kuina le se masida IDTRC ma at least a professional organization traffic ki matanga transport ki matanga adagi drivers training ki matanga institution shimba thoglaga at least Kado urgasu kagi commit the requirements to meet the challenges for purpose. Yam phaba khongthang ni mase koi topphadaba indispensable oi bahaytare. RK Chandrajit Sana Singh RKCS hairagasu khangnaba maming leiraba layekpa sigi maudra manga suba mapok numit palan thauram ngasi kaisamthong da leiba RKCS ki gallery da pangthokre. RKCS Museum of Arts and Craft kaisamthong na sinduna pangthokiba thauram aduda Arts and Culture Minister L. Jayanta Kumar, Hanagi Arts and Culture Director Oiramba Dr. K. Sobita Amadi, National Lalit Kala Academy Awardee Amadi Eminent Artist Professor Thoidingzam Tombina Thoramapu in Sargaki. Laikidraba RKCS ki photo da Minister L. Jayanta Kumar na luchingduna ikai khumna botuna lai sukat ke. RK Budhi Mantrana Yekpa Anoba Lai Makhal Aniyamasu Minister na Makum Handoke. Minister L. Jayanta Kumar na makha taraduna ngasi RKCS ki gallery da thamliba mamal naidraba lai sing asi aikoina hekta yekpa ngamba nate sel na leibasu yaba nate laikidraba RK Chandrajit Sana miyamna RKCS hairaga khangnaba maming leiraba lai yekpa sina state asigi oina tawramba khudol asi asuki matik chawe ngasi gallery asida leiriba lai sing asidagi hena bohona si miyamna art and culture hairaga sel yamna leiba department amagum khali Tauning badi yamna lay adubu department asigi oina sel marang kaina leite adubu tawdabadi yadabanina ngamna bokhotnari amaromda Airport Authority of India gi maikaidigi mateng pangge hairakpadi leire haiki Haukiba kumjali singa maga chamapan maudradagi pangthokuna lakpa loktak ningsing numit kamari leinana iramdam ima Manipur haiba Facebook group na thanga karang da leiriba nga faduna nomagi chara talaga hingliba ichilinau singidama thanga karang da nga machali singani hena thadakre Thoramasi da saruyakiba group asigi member Nabakishwar Nongthombam na phongdorakpada Facebook group asi lamdamasigi awana taraba kanalai jadraba singi mateng khajiktang oirabasu pangma ngamnabagi pandamda semkiba group ne Facebook group amo ojarabasu ngasi fawba miyamgi mateng pangduna lakle makhatana miyamgi mateng pangkhigani haiki siang ha loktak sida live jeng akoi group sigi oinati sawana mayang goin tawbaje ngasina harbani loktak de ga mari leinana loktak sida akoi ju mayang mateng pangba ngamboina ba nga khaldang thada jege lakjabani matung tarakpadu sidi hena ju pang ngamna ju hona jage
ngasi lamdam asigi tongan mafam singda pangthoknabagum fiction and poetry club na sinduna ahumlak subo ina Manipuri saireng numit lisingani taramapan palan thoram ngasi high school police land laiba Manipur Dramatic Union gi hall da su pangthokre thoramadu kamani lena fiction and poetry club ki vice president Thaudam Netrajitna lamdam asigi sangnai raba kabi Dr. Chauba angang halgi matamdagi modern saireng khongcharasi haurakibani makoigi khudung induna ngasi Bharat amasung malemda Manipuri sairengi mapangal kalhanduna award kaya lawrak pangamkre Bharata Manipuri saireng na chauba fida amakan mangamlibasi saknai raba ai basing aduna piramba achauba khudul amani haiba wafum kaya fongdoki ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯕꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯤ ꯀꯥꯎꯕ ꯌꯥꯗꯕ ꯃꯈꯣꯏꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯗꯅ ꯑꯍꯟꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯁꯥꯍꯤꯇ꯭ꯌ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯁꯤ ꯆꯥꯎꯅ ꯄꯨꯈꯠꯂꯛꯏꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯆꯥꯎꯅ ꯑꯩꯈꯣꯏꯅ इकाई खुमनब उच्चबगी थौरम अमनी अमरोमदा जिरीबाम डिस्ट्रिक्ट तसु मणिपुरी साहित्य परिषद जिरीबाम न सिंधुना टीचर्स कॉलोनी जिरीबाम गी राजा राम मोहन रॉय लाइब्रेरी हॉल दा मणिपुरी पोइट्री डे गी थौरम पांगथोकिबगा लोइनना रोमियो मोरांगथेम न इबा नुंगसिबा अमसुंग निंगतम लानमी अमदे सिनाम तोनु बाबू सिंह न इबा अमंगबा नोंग हाइना मिंगथोनबा सैरिंग लाइरिक अनिसु रिलीज तौखी थौरम की अथोइबा मेथुंगलेन की वारोल पीरदुना मणिपुर फूड इंडस्ट्रीज कॉर्पोरेशन लिमिटेड के वाइस चेयरमैन के शरद कुमार सिंह ना अखोई असी करंबा फुरुपनो हाइबसी मसक ताकपदा मणिपुरी साहित्य की अचौब थौदांग लई जिरीबाम लमदम असिदा मणिपुरी साहित्य परिषद ना लौरिबा थौदांगबु थागत फोंदोक्लदुना लमदम असिदा शांति ओइना चाउखप लमदम अम ओइना बहोटनबदा मियामगी मतेंग चांगे डिस्ट्रिक्ट असिदा लैरिबा नहारोल कया निसागी इपाक्ता ताउदुना लैरी अमदे ड्रग करबार तौरिबा सिंग असि थिंगबदा जिरीबामगी मियामना मतेंग पांबियु हाइखे थौरम मपुगी ओइबा वारोलदा मणिपुरी साहित्य परिषद जिरीबामगी प्रेसिडेंट एस खोगेंद्रना ngasi thauram asi Mahakabi Lamabam Kamal Singh gamari lenana pangthokpa thauramne mahakna tauramba thabak thauram aduna ngasi de khoina kauba ngamdana mahak puning singduna leiribani haina fongdoki Circle Mandal Singh amadi lainga ki mari leinaba department singna lautu naraga asaba lamgi pata pangpi da pirabra haiba chingna da bangamde haina ngasi Imphal Manipur Press Club da RTI activist GH Biren Luwangna paumi singda unabada fongdokre Mark Namaka Taraduna SDC Sagolman Imphal Iski Manung Chana Laiba Pukhau Laifam gi Village Development Committee gi Secretary Oina Thaupuriba Ti Manglem Jam Waitaina Chahi asigi January 13 land demarcation tawbiyu haiduna Sagolman Sub Deputy Collector da Aiba Cherolama Khangan ke Makhatana Chayit Naba Laiba Lama Sigi Matangda Circle Mandal Singda Hanglubada order laite aduga SPIO ama DSDO gi Michael Degina order thiba phangdre haina paukhum pirakibani hairi Housing Mari Lainaba Lenga ki mapi mapa oiba singna hiramasigi matangda asanba miyeng changbiyu haiba wafam kaya fongdoki demarcation case number su yawda amasung maming yawda ba SCC amana state lenda land demarcation chathaba yabra DC amasung Mari Lainaba matak thomusing ayaba yawdana SCC na sarkan mandan singda state lenda demarcation tawbugi ayaba piba yabra laibra hairiba ranjin amsung TS video phangiba informasi ekoi APTPC karamain tawrake bu mokse kawbudi orba yai adubu certificate ekoi RTI gi niu tu certificate copy pibam thoi adu hairibi certificate copy ji oi tabi certificate copy no office ta le horaga zero copy no pira ko si chulai thiba ada ekoi na apil tok jeni badi state government da hairiba iramasi matang da official sing lana tawmi praja bu lana labjing ami ba mu sing se Matik chab aingyo matik chab tanji PPU hai basini Pauge Marthana te me break amaga closely Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles. 20 paisa per kilometer. Smooth driving on hills and valley. Loan available. Financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780.
Diwali amasung Ningol Chakobana lakpaga iroinana Sangai Honda na Festival asida Honda Cars ki ahenba discount sing pizari. Hauzik lariba Honda Cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kungani pan gi mangoinana lawi hogadabani. Discount sing asi gidama terms and conditions khara laizai loinana madik charaba servicing center su laizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break matungda makataba pau pizari. Nauba Trust Thawal Okram amadi Thawal Municipal Council Ward number 1 gi councillor o Inaw Thombi Devi na punna sinduna chahi khuding leptana pangthok pugom chahi asigi oina su mangarak suba ahal singbu okchaba amadi afaba mahairoi singi manamatum yenthokpagi thauram ngasi Thawal Okram Lampa Community Hall pangthokre tharmada Thawal Municipal Council Ward number 1 gi councillor o Inaw Thombi Devi Ward member and Anita amadi legai gi ahal o ningthona athoiba mithung sing oina sarugya ki Tharangi maru oiba saruk amaina trust amadi councillor Inaw Thombi gi maikai digi TMC Ward number 1 gi manungda laiba chahi humfu helaba ahal chatrukta sal amamam khudul tamduna ikai khumnaki amadi handak pangthokiba class 10 amadi 12 ki exam da first division da pass tawrakraba makok mathang takraba mahairoi mari mari da khudol sing tamduna puning thawatki loinana lising ani taramapan gi State Wildlife Protection Incentive Award fanglakraba Manipur for Animals Manipur gi Manipur University gi BA Geography Gold Medalist lising ani taramapan and Ilida achamba khudol sing tamduna puning thawatki Yes Plus Charitable Healthcare and Research Center hainaming thonba ana layanga mari lenaba center ama nasi uripo khaidem laikai maning leirakta hangdokre sangabagi thoromaduga mari lenana Sky Group of Hospital gi chairman soiriba chief cardiologist Dr. Larry Kingbam Sham Kishorna ngasi na una handokliba center asi mapungaina ambulance service home care amadi OPD da hanba yumfam oigadoribani emergency nataba matamda ambulance mafam matam chadana mirakta thousinba amadi yumda ana layengi khudong chaba sing panghanbada miyam pelhanba ngamna bo hona biu haiba wafam kaya phungdoki mi leji haidana unskill amai khazal laga koi nariba anama layeng doini haidana moji koi especially family ne di pura depend to doine khazal ka doine koi jhan to na wasi healthcare providers lagi nurse mala na ka technician mala na doctor na from time to time visit to biri adana haidana thadorok to koi responsibility amga thadorok koi adugi kono do abai khazal do adu loina thamaga doine aduga unskilled na mess up tawragadi ana abu phabadi la ena fazal oi doine adana please make sure that you employ skilled staff. If you require training, we are ready to provide training for your staff. National Program for Prevention and Control of Deafness ki makhada District Health Society Thawal na silaga ngasi uchiwa Primary Health Sub Center da nomagi oiba na tathiba khangdokpa amasung na tathiba dagi ngakthoknaba cheksin thorang singi matangda miyam puna wakhal taminabagi thoramama pangthokre Thoramadu Saryakiba District Health Society ge DPM Basanta Nodal Officer Dr. Pinky amasung ENT Specialist Dr. Alfana mioibada matau karamna na tathiba haibasi oirakpano masi thoktanaba kari kari cheksin thorang paikhatkani amadi na tathiba oiragana kari mating laugani haibagi matangda marik chumlo wafam sing thamki na tathiba si malim gi oina khwaidagi mayoknaba laina ama oiri masi thoktanaba Mama oibi singna mirol ai matamdagi hauna tangai fadana cheksin daba yadaba singsu doctor sing aduna marik chumna thamki ngasigi screening camp da nakong nato namasung khawgyana balaiba mioi chama yang khairom screening tawkibaga loinana lemna hidak langtak supiki screening aduda mioi kuntra mathoina na ka hena tathi ba thengnaki makha taba layengi damak district hospital thobal da lakna ba poktak piki Sothana Lairiba Wabagai Kendrabu Hena Chakutpa Kendrama Ohenabagi Pandamda Hantakta Nauna Semkiba United Development Committee Wabagai Assembly Constituency na Paikalakpa Kunai Yoba Yaifathaurang Singi Ahanba Kongthang Oina Ngasi Wabagai Kendragi Miyam ga Punna Kusam Naraga Kendra Sigi Tongan Mafam Nipanda Uchara Lising Humena Thakre Uchara Thabadu the Sargyakiba UDC Wabagai Assembly Constituency ki convener su Oriba Social Worker MD Riazuddin Aribam Hai
United Development Committee Wabagai Assembly Constituency asi Kendra sida laiba wakal manaba chaukhot papamba social worker kangbu amana punsilaga semkibani loba sigi pandamdi chaukhot pa wabagai kendra ma ohenba kendra sigi laita laira asonana singda tengbang piba makoibu manaba thak amada purakna bahona bada loinana ing tapa chaukhot pa manipura ma oina bane loba sei safong lakpagi ngasi ahan ba oina asang aman na thalaba wabagai kendra ma ohenna bagi pandamda uchara thabagi thorang asi paikhatpane ngasi gi uchara singasi sekmai jindagi hauraga marakta kilometer 38 hena sangna irong khunau fawbada thagani haike amaromda UDC wabagai assembly constituency na wabagai kendra gi lairaba miyam gi khallaga lemna layeng bagi camp blood donation camp school gi mahairoi singda counseling pi bana chingba thabakaya su paikhatna ba thorang tawre masida miyam na su mateng pangbiyu haike Hamilton Bridge dagina jamuna thong phawbada lairiba state highway si hauji hauji yam chatpa yadaba phibamda lei aduna masimasu athuba matamda thawal MI road se sembiyu haiba appeal asi tawjari Popular Youth Club PYC Khangabok Makhalaikai amadi Village Development Organization BDO Khangabok anina sinduna Inkalak liba mahairoi singbu tinjang kaijang daba miyoi amamam oihenna bagi pandamda Thawbal District DC amadi SP galoina interaction program ama ngasi PYC ki ground da pangthokre Mahairoi sing amadi mama ampa singna saru yakiba interaction program aduda Sangayumpham Jila Parishad ki member MD Hibzur Rahman Khangabok Jila Parishad ki member KH Rajmohan Khangabok Part 3 Gram Panchayat ki pradhan M Manglemjau Singh PYC Khangabok ke chairman M Manihar amadi President S Ibom Chana mathang sitna thoiba mithunglen thauram mapu amadi akhanaba mithunglen singone sarukyaki thauram da Deputy Commissioner Thawbal N Bandana amadi SP Dr S Ibom Chana mahairoi singna makhoi gi tungi punsida karam natinjang kaijang daba mikok thongba amam oigadagi amadi masida mama ampa singna kari thaudang laugadagi haibadu sugaina kanganki thauram loisilakpada Asia competition ama su pangthokpa loinana makok mathang tarak laba singda mana piduna puning thawatki Ngasi ayu pung nipan taba matamda New Delhi gi Dwarka da laiba Din Dayal Upadhyay College ki auditorium da pangthokpa Jinglem laba thoromabada India gi saknairaba miyoi kyada Indian Legend Award lising ani taramapan piduna ikai khumnabada Manipur gi lamyan group of companies ki chief managing director Laimuzam Pratap Singh amadi International model and social activist Daina Mayang Lambam su yaure India gi retired Major General GD Vaxi amadi Bollywood actress Mahima Chowdhury anina Chief guest amadi guest of honor oiduna pangthokiba transpire na present tawba award presentation ceremony aduda Manipur gi oina Laimuzam Pratap Singh da dynamic entrepreneur and social activist of the year lising ani taramapan haiba title ga loinana lemjaningai oiraba award asi Pratap ta khusinaki ngasigi thoramadu da saknai rabi model and social activist Daina Mayang Lambam da best social activist and international model of the year lising ani taramapan haiba title ga loinana Indian Legend Award lising ani taramapan asi khusinaki Jiribam da laiba Friendly Environmental's Warrior Fiuna Jiribam Government Higher Secondary School ki playground da Environmental Day amadi ban mahasaf kamari leinana thakiba uchara singi fibam yengsinbaga loinana siramba uchara sing naunu thajinkre ngasigi chathakiba uchara tharamba mafam sing sengdokpa amasung uchara thajinbagi thoramasi kamari leinana RK Sanatombi Vidyalaya gi principal oiriba S Manitan Singna Friendly Environmental's Warrior gi asang aman na thanba Jiribam district ama ohenna bagi pandamda Jiribam Government Higher Secondary School ki playground da Environmental Day amadi ban mahasaf kamari leinana thakiba uchara sing yengsinkhibata natana siramba sing amuk thajinbasi tasengna thagatningai oi hairaduna S Manitan Singh amadi Jiribam Government Higher Secondary School ki physics ki lecturer oiriba TH Gagarin na few gi thomi singbu puning thogatpoina sel gi mating pinghi Landa Folk and Classical Academy amadi All Manipur Arts and Culture Students Guardian Association Imphal na sinduna ngasi Guru Puja lising ani taramapan pangthokre Lamboi khongnang khongda laiba Manipur Jagoi Marup ki hall da pangthokiba thoramadu kamari lenana JN Manipur Dance Academy ki pradhan Guru Rajkumar Navindrana pangthokliba thoramasina mahairoi singna oja singbu ikai khumna botpagi tanja pibata natana oja amadi mahairoi singe marakta laiba nungsibagi mari kaya chesinama ngamlagane Ozagi Thauzal Fanglaba Matamdata Mai Pako Punsi ama oiba ngamgani haiki Akhoi masa poktraba guru kaya ama academy gi zulai masa pomba sigiba natraga pokta chuko pokidaba oza mayam zulai ba adubo akhoi sanabi gi matungina dikare haigeda masa poktra gaju magi
sitsa adi magi mahiroi kalakpadi moi lawi haibani na koi ai samak tarponi matamda nutegi yumda ai sagai mam kat palwer kan ai guru khuding mak se koi puja tawraga moi da gi tarpon tawjagi koi sana bijo akoi di kaidan dum chatsai aduna ozana ozabu satrana kaudaba satrana ozabu masamak kasamana koina nusibam tho patambibam te haibse simkak thamjage भारत सरकार के मिनिस्ट्री ऑफ कल्चर के सेंथंग मखादा अनोय संग उर्मिका नाटाशाला मणिपुर सिंधुना उर्मिका माइबमदा कोरियोग्राफ तौबा ग्लिम्स ऑफ महाराष्ट्र हाइन मिंथोनबा डांस ड्रामा मियामदा हनबोइना ngasi JN Manipur Dance Academy के ऑडिटोरियम दा उठख्रे थरोमदुदा राज्य सभा के मेंबर ऑफ पार्लियामेंट खेत्रिमयुम बाबानंद सिंह आर्ट एंड कल्चर फॉर्मर मिनिस्टर डॉक्टर नारा अमसुंग रिटायर्ड एसोसिएट प्रोफेसर मोतीमाला nganगोमना मरुइबा थोइबा मिथुंगलेन थौरमपु अमसुंग अथोइबा लेंबिरेपसिंग ओइकी मणिपुर की कल्चर बु योखतनबा सुमांग लीलाबु कन्ननबगिदमक अखोइगी इगी खोंगुल लीदुना तुंगी मिरोलगिदमक लेपलाइतना मियाम की सेवा तौखिगनी हाइना पद्मश्री अवार्डी नबा वारेपमना फोंदोखरे वाफम असी पोलो ग्राउंड मनिंगदा लैबा सना लैपाक नाचो आर्टिस्ट एसोसिएशन की ऑफिस पांगथोकिबा एसोसिएशन असिगी कुलुमदोइरक सुबा मपोकुमोन अमदी मेरा हौ चोंगगी थरमदा थोइबा मिथुंगलेन योबा वारोल पिदुना फोंदोखिबनी लीलालु बसिना सानागदबा रंजित निंगथौजाना इबा सौराकपम हेमंतना लमजिंग लमताकपा लैक्रक्ता लौ उबा हाइना मिंगथोनबा लीला स्क्रिप्ट की याइफथौनी थौरमगा लोइनना पांगथोकपा थौरम अदुदा महाकना मखा तारदुना हौजिकी मतमदा फजख्रबा सुमांग लीला असि योखतनबा होनबदा मतिंग लैबा सुमांग लीलागी इंस्टीट्यूशन अमा लिंगबगी तंगाइफदबा लई सुमांग लीलाबु सेंदाल लंबी अमा ओइना ओंथोरकपा असिना सेंदोंग फंगलक्त्रबा मतमदा सुमांग लीलागी मसक करी फिबमदा लैगदबगे हाइबगी नुंगनांगबा फोंदोकी सुमांग लीला मुत्तनबगीदमक्तदी मतिंग लैबा मथौना लैबा अदुगुम्बा सुमांग लीलागी इंस्टीट्यूशन मयाम थोरए हारगा सिगुम्बा नारोलदगी चंगसिलक्पा हिंसा याइतमगी मचत ओइदना मखोय मखोयगी काननबगीदमक्त सुमांग लीला लिंखतपगी चनबी अमा मसे अखोयना मरु फंगना मांगनब होना हौद्रगदी नोंग नत्रगा नोंगदी अदुगुम्बगी लिचत अदुगी खयाता तागिबदगी फजग्रब सुमांग लीला अखोयगी LO's tradition से तपना तपना सिथरकनबगी मरम अमा ओइरकदरा हाइबगी वाखल अमा पोक्चरप असिना खुदोंचाबा सि लौजरगा ngasithi अखोय पुमनम सुमांग लीला कन्नबगी खोंजंगदा मणिपुर दे लेबिरिबा लाइलाई सुहैबा अखोय खुदिमक पुन्ना खनमिनबगी मतम ओइरे हाइबा वाफम सिमतंग आई थमजिक The Loyalam Arts and Culture Institute and Linkhakiba Chahi Taratorok Mapung Farapagi Common Thoram Pangtokre. As a Kumbong the Labor Institute as a auditorium, the Pangtokiba Thoramada, Manipur Tourism Department Gi Chairman Suariba, 1000 Kendrick MLA, Sapam Ranjan, Institute as a President Sapam Baigya, Ngairengbam Gram Panchayat Ki Upaprathan, Konthojam Gina, Apunba, Marapai Bilukim, Fall West President, Gulaimana, Atobeling Birapasing on a Sargaki. Tunga Thoramgi Sarugamoina, Mahiro Sing and Nat Ki Bajako Isaki Amasutki. इम्फाल इबा निरावन चंद्र देव शर्मना इबा हिंदू गौर लाइनिंग चतलिबा मैतई सिंगे श्राद्ध कर्म थौदोक वाथोक सिंगे मतांगदा मरुओइना नैनबा आंट्रा कर्म श्राद्ध प्रभाती हाइना मिंथोनबा लाइरिक अमा ngasi kasar gi lakipurda haunabi matungina phongkhre thauramasida gurumayum kanti sarma hajari mayum shyam kishore sarma khaidem kantana chingba thoibeleng birak pasing oina sarukya ke punnamiyo yankhai mukna larik phongbugi thauramadu da sarukya ke Apunba Manipur Matamisai Kanglo Bishnupur Center Nasinduna Best of Amik Listing and Itaramapan Gamari Lena Amik Bishnupur Center ki Saisakpi Singh Khananaba screening round ngasi Abjata Mandav Bishnupur da Pangtokre Miyoi Kuntra Nitoina Sarukyaduna Pangtokiba screening aduda Amik Bishnupur Center ki Vice President Hais Mangijau Bishnupur Municipal Council ki Vice Chairperson T H Sudhamani Amade
Bisnupur Municipal Council ki Councillor M. Bimola, TH Indramani, CH Bala, K. Memi Amadi M. Laimana, Atuba Mithung Lensing on Sarkiaki. Tharamadu Mari Lena, Amik Bisnupur ki General Secretary R. K. Rabi Kantana, Bisnupurna, Matamamada Isaibu Yoka Nabagi Pandamda, Base of Amik Lissing Anitaramapanda, Yaunanaba District Singda Pangtopugum, Bisnupur District Yoinasu, screening round as Pangtopani. Pangtoliba screening round as a damio Itararu Kangat Katariban Haiki. District Sigi Tongan Tongan Mopamdagi, candidate Kuntrani Toina Sargiari, Hariba Kuntrani Toisigi Manunda, preliminary round Gidamakta, candidate Taraga Taruk, Kananabagadum Pandam Satazari, Hariba Tarataruk Kalaba candidate Singnamuk, Lagliba October Gitang Kunda, preliminary round Ninto Konga Sarugiagani. Sigumba Matami Sebu Yokatsaba Masung Puning Tagat Poina, Pangtok Sarivasida, Akoi Kwaimiamna. Pungning Tawat Pio Amasung Star Singer Mayamum Putopada Adom Adomgi Dita Lobio Haiduna, Bisnupur Center Secretary Amoina, Manipur Miamda Pausels. Haukiba August Tara Mangada India ki Humfutara Humdoi Raksuba Independence Day Gamari Lenina. India ki President Ramnath Kovind Gallantry Award Pinanaba Armed Forces Personnel Amadi Paramilitary Forces Singi Maraktagi Khangatpada. Now Sena Mandal Gallantry ki group ta Manung Chanduna, Namzaningai Oiraba Medal Asi Fangduna. India ki President Naikai Kumnabo Lakiba Wangjingdagi Takelambam Rakespo, Nasi Magi Laikai gi Miamna, Harauteamna Okray. Handaki August Tara Mangagi Oina now Sena Medal Gallantry ki Kanglupta Punna Personal Manga Kangatpada Rakesh Yorapani. Hausika Muksana Bakipao. Ahanba Point Tracks Cup ki Mapu Thauram Thaudam Network ngapigani Point Tracks Cup ki Mapu Thaudam Network na oikre Point Tracks Educational Solution Private Limited na sedana Pangthokpa Manipur gi ahanba IT ga mari lenaba private company amadi institution sing khaktagi oiba 8A side football tournament ki ngasi sana ki ba final match da Thaudam Network na Daina Institute po Panjalama Sinoda Maiti ba piki September 23 ki thas ke hum fawba Indonesia ge batham da pangthokiba yankai humdoi suba Asian Bodybuilding and Physics Sport Championship listing ani taramapanda ahum suba position tarakraba Khurai Kongpal Thangjam Laikai degi Chandam Rishi Kanta bu haraute amna opagi thoramama ngasi Kongpal Students Welfare Club na sinduna Khurai Thangjam Laikai da laiba club asigi sanglen da pangthokre ngasi Chandam Rishi Kanta bu opagi thoramadu da Kongpal Students Welfare Club amadi laikai adugi miyamna angamba mateng supiki haina club asina thadorokpa cherol amana hairi ngasi nungthil phone ki ba pauche singda kari kari maru pop yaw ki ba habdu mayam puna khangminasi Kanglai Pak ki Maira Mera Hok Songbugi Thoram Pak sana pangthokre Chingmi Tami ki marakta hena achetpa mari sagat pangamle ningthau Mairoi singda afawa mahima sing pinabagi damak academic convention pangtholagani Milan Healthy Nation ki paujal piduna marathon pangthokre Kani ga konana fare Kangla Pau Mera Hok Songba Chingmi Tami pot lanabagi thoram pangthokre Manipur gi lam aigi sunate sarkar gini aigi lam gi wakal sagat pa thadokse Biren Government of India na commitment sing maning halan na honare I am Pauzel Lamdam sida Mahorol dagi Kudaminaraba Jati Kanglup Singi Nat ki thoram Mera Hok Songba pangthokre Pratap Amadi Dainada Indian Legend Award kusinakre Sasinaba Patapaiba Amadi Daksitha Ontok Osin Tawa official kaya leire Bira Pandam Mera Hok Songba thoram pangthokre Manipur leiriba lam khudingmak ai nate laingakini munaduna khanaba toksi Chief Minister Matik Sava Authority gi ayaba yaudana Circle Mandalna State Lamda Lam onba amasung tawkhaiba yabra RTI activists Manava India dagi aikhoina permission logadaba nate aikhodi kanamata gi makha leite muiva ahal oiraba muiva gi fivam point of no return oigadori India na mirai vire uchiwada nata thiba khangdokpa gi camp pangthokre Aroi bada mariba paw mukana Chingamadi tamama to oibagi masak takliba Mera Hok Songbugi thoram pangthokre
सेंटर फॉर्म लौथोखिगनी कीबदगी मणिपुर के चीफ मिनिस्टर एन बीरेन उची मखुंद लोटख्रे हाइना सीपीआई मणिपुर स्टेट काउंसिल के सेक्रेटरियल सतन कुमार मना सिक्रे बेबी सनामिसी के मायुक्ता हयंग अयुक पुंग तरुक तगी था सिगी तरा मंगागी अयुक पुंग तरुक फाउबा थांगमैबेन केंद्र पुंबदा मियामना सिंथा लेप्तुना खलाउ लाउबगी खोंजंग चंगसिनबा सेम साबा लोइरे मणिपुर पुलिस कमांडोना नोंगमय अमदी कानी ललोनबा मियोय अनि नोंगमय अमदी कानी लकोना फागत्रे Mahairoi khunai yaifana ba madia faba mahai masing pinaba academic convention ama pangthokagani haina MSF ki president Ngariambam Milana phongdokre ngasige oina dei matang asida Manipuri pollution jare paumiyeng tabiriba myam punamapu ASHAPRIYA namu kana khurumjare Diwali amasung Ningol Jacobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidama